Hello ma'am, good morning. How are you ma'am? People on Kunjari. Ado ma'am ay city daily blog on yung tawjarage. Ado hujik se soma kanda ay explain ga nga tuni ba ko. Ado dina ay se tapi tinga wa nga ni moy habot ani ko. Ado ay waje lai do thana loy na la eba do moy jang ake moy. Ado ma'am mapa ma cha se tuni ngai se ngo mapa si di ko. Kaim khang ko te na video na mi se. Ado macam pasien ngom makut kerja semana sangdok tanah pandok tanah hippy je. Puran luar mai kuip se puran don kuip ni mai hippy se. Ado ini dum memori ini bayi na dum nami ni bakwa. Engkau nangan sini caw ke yang jana bayi. Musim je ngom masak se macam uji 5 month padu le bah. Hendak kita 7 cik macam 5 month pura complete padu ini 6 month jangan punya berdua. Ado ma'am ay sige bel se hana fazangi ge thabak suba hawjene ko bel se phadra di ay thabak suba ngamde ba khwang yam na ay ba ko ado dona sige bel se ahum ne ba jawai se ado ina Flipkart te lo bane 600 kya pi ban ka thokre ba ko ado mai nuai ta ba hai wa ga di sige se site te ko chak thin le ba skin da thia ga ko ado se automatic ne ba ko jam high quality di si na ba ma'am si na man na manjala e ba ko ado ay smana manung do na phai ba ko mapan da phi da Kau macam apa pun nuai dia buat. Kenya, kenya la merida, kenya la merida, kenya तुम जीता, हाँ? kenya तुम जीता, pacang ngau dia, pacang ngau dia. Pacang ngau biya. New. Ba, mana ko ba? Ado hujik se koi gi gari driver he la em ko gari su chatti dore ado ingan se jeng han ge na ko taw inya ba oh he to oh he kinano si bua si kai gare kinano si bua yung nyem ta yung ni mu jam ta Mayam bukum jai hay đâu mayam bukum jai nhung bố nói hay đâu những này chưa dùng rồi cả mayam bu nhung bố có mấy chú gì không coi gì bố thằng tớ bố quỳ chú nhang là khi thằng người đấy mi không bố hả người đấy mi không bố hay rồi chú đâu mà cây đôi mua nhỉ kinano ni kinano masak pa jabon yung pati bu kinano ni Ado ma'am morning sidi ay ko chana apun point charge aduga mathak ta black salt khara chaisha lage bako ayuk ja morning breakfast sidi ko se chana chabane hena engoda di nuai je bako kai na di ata kai ka chabdo ayuk ta idi gastric lai bani na gas jam kai bako aduga biscuit kai ka so chaba haina de bako adu jana chana chab sine hena hauje bako se sine hena pamjare yam haujare ba se sine hena ko
ꯐꯤꯁꯦ ꯐꯧꯐꯝ ꯂꯩꯇꯅ ꯁꯪꯒꯣꯏ ꯑꯣꯏꯅ ꯑꯗꯨꯝ ꯐꯧꯔꯦꯕꯀꯣ ꯁꯤ ꯁꯪꯒꯣꯏꯅꯤ ꯁꯪꯒꯣꯏꯁꯤꯗ ꯑꯗꯨꯝ ꯐꯧꯔꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯁꯨꯃꯥꯡꯗ ꯐꯤ ꯈꯨꯠꯆꯥꯝꯁꯦ ꯌꯦꯡꯉꯣ ꯁꯣꯝꯗꯁꯨ ꯑꯗꯨꯒ ꯇꯤꯟ ꯃꯊꯛꯇꯁꯨ ꯃꯌꯥꯝ ꯐꯧꯋꯦꯕꯀꯣ ꯑꯗꯨꯗꯨꯅ ꯐꯧꯐꯝꯗꯣ ꯂꯩꯇ꯭ꯔꯦꯕ ꯑꯗꯣ ꯋꯥꯜꯗ ꯐꯧꯕꯗꯨꯗꯤ ꯍꯧꯖꯤꯛ ꯅꯣꯡ ꯇꯥꯕꯅꯤ나 ꯍꯥꯏꯗꯤ ꯃꯥꯒꯤ ꯍꯥꯀꯠꯆꯅꯦꯕꯀꯣ ꯏꯁꯪ ꯀꯩꯀꯥ ꯀꯥꯕꯗꯣ ꯅꯍꯥꯟꯉꯩꯕꯨꯗꯤ ꯑꯗꯨꯝ ꯋꯥꯜꯗ ꯐꯧꯔꯝꯃꯦꯕꯀꯣ ꯍꯧꯖꯤꯛꯇꯤ ꯋꯥꯜꯁꯦ ꯏꯁꯪ ꯀꯥꯏꯕ ꯑꯗꯨꯗꯨꯅ ꯋꯥꯜꯗ ꯐꯧꯔꯗꯤ ꯍꯥꯀꯠꯆꯅꯤ ꯍꯥꯏꯅ ꯐꯧꯗ꯭ꯔꯦ ꯇꯤन ꯀꯩꯀꯥ ꯂꯣꯏꯅ ꯐꯧꯔꯦ ꯐꯤꯒꯤ ꯐꯤ ꯉꯥꯛꯇ ꯑꯗꯣ ꯆꯥꯛꯄꯨꯗꯤ ꯊꯥꯡꯒꯠꯂꯝꯃꯦꯕꯀꯣ ꯍꯧꯖꯤꯛꯁꯦ ꯃꯃꯥꯅ ꯆꯅꯥꯒ ꯏꯀꯥꯏꯊꯕꯤꯗꯣ ꯑꯗꯨꯗꯨꯒ ꯉꯧ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯗꯨꯒ ꯃꯆꯩ ꯑꯀꯟꯕꯁꯤꯅ ꯏꯔꯣꯜꯂꯣ ꯍꯥꯏꯕ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯪꯉꯁꯤ ꯑꯃꯨꯛ ꯆꯥꯛꯁꯪꯗ ꯃꯌꯥꯝ ꯑꯩꯗꯣ ꯍꯧꯖꯤꯛ ꯑꯉꯧꯕꯤꯁꯦ ꯍꯥꯟꯅ ꯉꯧꯒꯦꯕꯀꯣ ꯑꯗꯣ ꯁꯤꯗꯩꯁꯤꯗ ꯐꯖꯅ ꯆꯥꯝꯊꯣꯛꯑꯒ ꯊꯝꯃꯦ ꯊꯥꯎ ꯍꯥꯞꯆꯤꯟꯖꯔꯒꯦ ꯑꯗꯣ ꯑꯩꯅ ꯍꯧꯖꯤꯛ ꯁꯣꯛ ꯇꯧꯗꯣꯏꯁꯦ ꯃꯦꯊꯤꯒ ꯖꯤꯔꯥꯒ ꯑꯗꯨꯁꯦ ꯀꯔꯤ ꯄꯇꯥ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯌꯦꯅꯝꯅ ꯑꯗꯨꯝ ꯁꯣꯛ ꯇꯧꯕꯅ ꯍꯥꯎꯕꯅꯦꯀꯣ ꯑꯗꯣ ꯌꯦꯅꯝꯗ ꯂꯧꯊꯣꯛꯈ꯭ꯔꯦ ꯑꯗꯨꯅ ꯀꯔꯤ ꯄꯇꯥꯅ ꯑꯣꯏꯅ ꯇꯧꯔꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯆꯅꯥꯗꯣ ꯍꯥꯞꯆꯤꯜꯂꯒꯦ ꯑꯗꯨ ꯂꯣꯏꯔꯒ ꯑꯩ ꯍꯧꯖꯤꯛ ꯏꯀꯥꯏꯊꯕꯤ ꯍꯥꯞꯆꯤꯜꯂꯦ ꯑꯗꯨꯒ ꯐꯖꯅ ꯃꯔꯤ ꯃꯨꯟꯅ ꯉꯧꯔꯅꯤ ꯉꯥ ꯃꯈꯨꯝ ꯍꯨꯟꯖꯤꯜꯂꯒ ꯊꯝꯃꯁꯦꯕꯀꯣ ꯏꯀꯥꯏꯊꯕꯤꯁꯦ ꯄꯠꯊꯔꯛꯅꯕ ꯃꯌꯥꯝ ꯁꯥꯕꯅ ꯑꯩꯈꯣꯏ ꯁꯤꯒꯗꯤ ꯃꯌꯥꯝꯗꯨꯒ ꯀꯃꯥꯏ ꯇꯧꯅꯒꯦ ꯁꯥꯟꯅꯗ꯭ꯔꯣ ꯑꯗꯣ ꯁꯤꯒꯤ ꯕꯇꯜꯁꯦ ꯑꯩꯈꯣꯏ ꯗ꯭ꯔꯥꯏꯚꯔꯒꯤꯅꯦꯕꯀꯣ ꯃꯣꯏꯁꯨ ꯅꯨꯡꯁꯥꯗꯨꯒ ꯍꯥꯏꯗꯤ ꯒꯥꯔꯤ ꯊꯧꯔꯒ ꯂꯥꯛꯄꯅꯤꯅꯀꯣ ꯃꯣꯏꯁꯨ ꯏꯁꯤꯡ ꯊꯝꯕꯤꯗꯕ ꯌꯥꯗꯦꯕ ꯑꯗꯣ ꯁꯤꯗꯩꯁꯤꯒ ꯑꯩ ꯏꯁꯤꯡ ꯈꯔ ꯊꯛꯈꯤꯒꯦ ꯃꯌꯥꯝ ꯁꯥꯕꯅ ꯂꯣꯏꯔꯦ ꯑꯏꯪꯕ ꯏꯪ ꯂꯥꯎꯕ ꯏꯁꯤꯡꯁꯦ ꯈꯔ ꯊꯛꯆꯟꯈꯤꯒꯦ ꯁꯥꯟꯇꯤ ꯐꯪꯉꯤ ꯍꯧꯖꯤꯛꯇ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯏꯀꯥꯏꯊꯕꯤꯁꯦ ꯀꯔꯝꯕ ꯀꯟꯗꯤꯁꯟꯗ ꯂꯩꯒꯦ ꯌꯦꯡꯉꯁꯤ ꯑꯗꯣ ꯍꯧꯖꯤꯛ ꯁꯤ ꯃꯇꯥꯡꯁꯤꯗ ꯊꯨꯝ ꯈꯔ ꯍꯥꯞꯆꯤꯟꯒꯦꯕꯀꯣ ꯈꯔ ꯌꯥꯡꯅ ꯃꯨꯟꯅꯕ ꯑꯗꯨꯒ ꯃꯩꯁꯦ ꯂꯣ ꯐ꯭ꯂꯦꯝꯗ ꯈꯔ ꯅꯟꯊꯍꯜꯂꯒꯦ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯌꯥꯏꯔꯒ ꯊꯝꯒꯦ ꯑꯗꯣ ꯃꯌꯥꯝ ꯃꯁꯛ ꯑꯗꯨꯝ ꯊꯝꯒꯦ ꯃꯌꯥꯝꯒꯤꯗꯤ ꯈꯪꯗꯦꯀꯣ ꯑꯩꯒꯤꯗꯤ ꯆꯠꯀꯤ ꯈꯥꯡꯁꯤꯅꯀꯣ ꯎꯕꯗꯕꯨꯗꯤ ꯊꯤꯌꯦꯕꯀꯣ ꯊꯤ ꯇꯥꯔꯒꯁꯨ ꯍꯥꯏꯗꯤ ꯊꯣꯡꯕ ꯈꯣꯠꯄꯗ ꯅꯨꯡꯉꯥꯏꯕ ꯊꯥꯎꯁꯨ ꯌꯥꯝ ꯆꯪꯗꯕ ꯑꯗꯨꯒ ꯍꯛꯆꯥꯡꯗꯁꯨ ꯐꯕ ꯀꯥꯡꯉꯧ ꯈꯥꯡꯁꯤꯗꯤ ꯆꯥ ꯐꯠꯇꯦꯗꯅꯀꯣ ꯑꯩ ꯉꯁꯥꯏꯗꯤ ꯊꯥꯎꯁꯨ ꯌꯥꯝ ꯍꯥꯞꯄꯣꯠꯇꯦ ꯑꯗꯨꯒ ꯌꯦꯡꯉꯨꯇꯨ ꯌꯥꯏꯅ ꯑꯗꯨꯝ ꯉꯧꯔꯤꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯁꯤꯗꯩꯁꯤꯒ ꯃꯣꯁꯣꯔꯤ ꯈꯔ ꯂꯧꯔꯦ ꯏꯔꯣꯟꯅꯕꯒꯤꯅꯤꯀꯣ ꯑꯁꯤ ꯐꯖꯅ ꯆꯥꯝꯊꯣꯛꯆꯔꯒꯦ ꯉꯁꯥꯏꯒꯤ ꯏꯀꯥꯏꯊꯕꯤꯒꯤ ꯃꯆꯩꯗꯣ ꯐꯖꯅ ꯆꯥꯝꯊꯣꯛꯑꯒꯦ ꯁꯤ ꯀꯨꯀꯔꯁꯤꯁꯨ ꯐꯖꯅ ꯁꯦꯡꯗꯣꯛꯄꯤꯒꯦ ꯊꯦꯡꯅꯕꯨꯗꯤ ꯊꯝꯃꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯅꯨꯡꯉꯥꯏꯇꯦꯅ ꯋꯥꯈꯜꯗꯣ ꯃꯌꯥꯝ ꯌꯦꯡꯉꯨꯇꯨ ꯃꯨꯜꯂꯦ ꯍꯧꯖꯤꯛ ꯐꯖꯅ ꯊꯥꯡꯗꯕ ꯌꯥꯔꯦ ꯍꯥꯏꯔꯣꯗꯅ ꯃꯤꯀꯞ ꯆꯠꯈꯤꯕꯩ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯔꯣ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯑꯩꯒꯤꯗꯣ ꯅꯪ ꯗꯥꯏꯂꯣꯛꯇꯣ ꯑꯝꯇ ꯍꯥꯏꯔꯣ ꯆꯠꯈꯤꯕꯒꯤ ꯍꯤꯗꯥꯛ ꯊꯛꯀꯦ ꯃꯤꯀꯞ ꯆꯠꯈꯤꯕꯩ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯦ ꯀꯞꯄꯒ ꯌꯨꯝꯗ ꯍꯜꯂꯛꯏꯕ ꯑꯝꯇ ꯍꯥꯏꯔꯛꯑꯣꯅꯦ ꯀꯩ ꯍꯥꯏꯕ ꯅꯪꯒꯤꯗꯣ ꯍꯧꯖꯤꯛꯀꯤꯗꯣ ꯀꯩ ꯍꯥꯏꯕ ꯃꯤꯀꯞ ꯆꯠꯈꯤꯕꯒꯤ ꯍꯤꯗꯥꯛ ꯊꯛꯀꯦꯕ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯦ ꯆꯥꯛ ꯆꯥꯒꯦ
ꯑꯗꯣ ꯃꯌꯥꯝ ꯑꯉꯥꯡꯒꯤ ꯏꯔꯨ ꯊꯣꯛꯄꯩ ꯃꯇꯝ ꯌꯧꯔꯦ ꯑꯗꯨꯅ ꯏꯁꯤꯡ ꯈꯔ ꯁꯥꯍꯜꯂꯦ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗꯅ ꯏꯁꯤꯡ ꯑꯏꯪꯕ ꯈꯔ ꯂꯧꯔꯦꯕꯀꯣ ꯑꯗꯨꯒ ꯈꯨꯗꯦꯡꯗ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯏꯁꯤꯡ ꯑꯁꯥꯕ ꯑꯏꯪꯕ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯊꯝꯃꯦ ꯑꯉꯥꯡꯁꯦ 이루 ꯊꯣꯛꯄꯤꯅꯕꯒꯤꯀꯣ ꯑꯗꯣ ꯑꯉꯥꯡꯁꯦ 이루 ꯊꯣꯛꯄꯤꯕ ꯃꯇꯝꯗ ꯀꯞꯇꯦꯕ ꯃꯌꯥꯝꯅ ꯊꯥꯖꯔꯣꯏ ꯏꯁꯤꯡꯗ ꯍꯥꯏꯗꯤ ꯃꯥꯁꯦ ꯌꯥꯝ ꯄꯥꯝꯖꯩꯌꯦꯕꯀꯣ 이루 ꯊꯣꯛꯄꯁꯦ ꯃꯥ ꯍꯔꯥꯎꯗꯣꯏꯅꯦꯕ ꯌꯥꯝꯅ ꯍꯥꯏꯗꯤ 이루 ꯊꯣꯛꯄꯗ ꯑꯉꯥꯡ ꯑꯃꯃꯝ ꯀꯞꯄꯒ ꯂꯩꯗꯅꯀꯣ ꯃꯥꯗꯤ ꯀꯞꯇꯦꯕꯀꯣ 이루 ꯊꯣꯛꯄꯕꯨ ꯍꯥꯏꯔꯕ ꯃꯥ ꯍꯔꯥꯎꯅ ꯑꯦ ꯇꯧꯅ ꯑꯗꯨꯝ ꯂꯩꯗꯣꯏꯅꯦꯕ ꯃꯤꯅ ꯇꯧꯔꯤ ꯃꯈꯩ ꯆꯥꯏꯌꯦꯕꯀꯣ ꯃꯥ ꯍꯥꯏꯕꯨ ꯐꯃꯨꯡꯗ ꯊꯝꯕ ꯌꯥꯗꯕ ꯅꯤꯡꯉꯥꯏ ꯇꯧꯔꯒ ꯀꯞꯄ ꯃꯤꯒ ꯂꯩꯔꯗꯤ ꯃꯥꯁꯦ ꯑꯗꯨꯝ ꯍꯔꯥꯎꯅ ꯂꯩꯌꯦꯕ ꯀꯞꯇꯦ ꯃꯤꯒ ꯑꯗꯨꯝ ꯂꯩꯕꯅꯦꯕ ꯃꯥꯅ ꯄꯥꯝꯃꯤꯁꯦ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯍꯁꯕꯦꯟꯒꯤ ꯃꯥꯗꯣ ꯏꯔꯣꯝꯕꯗꯣ ꯍꯥꯎꯗ꯭ꯔꯕ ꯃꯥꯜꯂꯦꯕ ꯑꯗꯨꯗꯨꯅ ꯆꯥꯛ ꯈꯔ ꯂꯦꯝꯍꯜꯂꯝꯃꯦ ꯃꯥꯁꯦ ꯏꯔꯣꯝꯕ ꯄꯥꯝꯗꯦꯕꯀꯣ ꯑꯗꯨꯗꯨꯅ ꯃꯥꯒꯤ ꯑꯂꯦꯝꯕꯗꯣ ꯑꯣꯏꯅ ꯆꯥꯊꯣꯛꯑꯦ ꯑꯗꯣ ꯑꯩꯒꯤꯗꯨꯅ ꯁꯦꯡꯅ ꯑꯗꯨꯝ ꯊꯝꯃꯦꯕ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯆꯥꯅꯕꯒꯤ ꯍꯥꯏꯅꯅꯦ ꯑꯗꯨꯅꯤ ꯃꯌꯥꯝ ꯆꯥꯕ ꯂꯣꯏꯕꯅꯤꯅ ꯀꯣꯟ ꯑꯃꯨꯛ ꯁꯠ ꯐꯦꯡꯗꯣꯛꯑꯒꯦ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯑꯩꯁꯨ ꯋꯥꯕꯅ ꯂꯣꯏꯔꯦꯕꯀꯣ ꯑꯌꯨꯛꯇꯩ ꯄꯣꯊꯥꯔꯛꯇ꯭ꯔꯦꯕ ꯑꯗꯣ ꯀꯣꯜꯂꯤꯛ ꯀꯔꯤ ꯀꯔꯥꯁꯦ ꯁꯠ ꯄꯦꯛꯇꯣꯛꯑꯒ ꯊꯕꯛ ꯀꯩꯀꯥ ꯂꯣꯏꯁꯤꯜꯂꯒꯀꯣ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯨꯔꯒꯦ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯏꯗꯤꯠ ꯇꯧꯅꯀꯣ ꯉꯁꯤ ꯊꯥꯡꯒꯠꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯚꯤꯗꯤꯑꯣꯁꯦ ꯆꯥꯛꯈꯨꯝꯁꯦ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯝꯈꯤꯒꯦ ꯑꯗꯨꯒ ꯆꯥꯛꯈꯨꯝꯒꯤ ꯐꯗꯤ ꯐꯔꯥ ꯃꯌꯥꯝꯗꯣ ꯑꯗꯨꯏꯗꯣ ꯐꯖꯅ ꯁꯨꯗꯣꯛꯑꯒꯀꯣ ꯅꯨꯡꯁꯥ ꯂꯩꯔꯤꯉꯩꯁꯤꯒ ꯐꯧꯗꯣꯛꯑꯝꯃꯒꯦ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯅꯨꯡꯁꯥ ꯁꯥꯕꯅ ꯈꯥꯡꯕ ꯉꯝꯗꯦ ꯃꯌꯥꯝ ꯑꯣꯂꯥꯡꯕꯅ ꯂꯩꯕ ꯉꯝꯗꯦ ꯃꯌꯥꯝ ꯅꯣꯏꯗꯨꯒꯩꯗꯣ ꯀꯃꯥꯏ ꯇꯧꯒꯦ ꯑꯁ ꯁꯤꯗꯗꯤ ꯌꯥꯗ꯭ꯔꯦ ꯑꯗꯣ ꯃꯌꯥꯝ ꯉꯥꯏꯍꯥꯛ ꯄꯣꯊꯥꯒꯦꯅ ꯆꯪꯖꯔꯛꯄꯒ ꯑꯩꯒꯤ ꯐꯃꯨꯡꯒꯤ ꯍꯥꯂꯠꯁꯦ ꯑꯝꯇ ꯌꯦꯡꯉꯣ ꯃꯌꯥꯝ ꯀꯨꯆꯨ ꯅꯩꯈꯥꯏꯗꯅ ꯑꯦꯛꯗꯝ ꯁꯨꯔꯨ ꯅꯩꯗꯅ ꯂꯣꯏꯔꯝꯃꯦꯕ ꯑꯩ ꯍꯁꯕꯦꯟꯅꯀꯣ ꯑꯗꯨꯗꯨꯅ ꯑꯩ ꯐꯖꯅ ꯑꯝꯇ ꯂꯣꯏꯁꯟꯈꯤꯒꯦ ꯃꯌꯥꯝ ꯐꯃꯨꯡꯁꯦ ꯂꯣꯏꯁꯟꯗ꯭ꯔꯗꯤ ꯑꯩ ꯇꯨꯝꯕ ꯉꯝꯗꯦꯕꯀꯣ ꯆꯦꯈꯥꯏꯅ ꯇꯨꯝꯕ ꯉꯝꯗꯦꯕ ꯑꯗꯨꯗꯨꯅ ꯑꯝꯇ ꯁꯤꯠ ꯅꯥꯟꯅ ꯐꯖꯅ ꯀꯟꯊꯣꯛ ꯈꯣꯠꯇꯣꯛꯑꯒ ꯐꯖꯅ ꯁꯤꯠ ꯅꯥꯟꯅ ꯑꯝꯇ ꯊꯝꯈꯤꯒꯦ ꯑꯗꯨ ꯂꯣꯏꯔꯒ ꯉꯥꯏꯍꯥꯛ ꯃꯤꯅꯤꯠ 5-10 ꯍꯤꯞꯄꯁꯨꯀꯣ ꯉꯥꯛꯇꯪ ꯁꯥꯟꯇꯤꯗ ꯑꯝꯇ ꯍꯤꯞꯀꯦꯕ ꯑꯗꯨꯗꯤ ꯉꯝꯗꯦꯕꯀꯣ ꯆꯦꯈꯥꯏꯅ ꯍꯤꯞꯆꯟꯕꯗꯣ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦꯕ ꯈꯣꯏꯗꯧ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦꯕꯀꯣ ꯑꯗꯣ ꯉꯁꯥꯏꯒꯤ ꯑꯉꯥꯡꯒꯤ ꯏꯁꯤꯡ ꯀꯔꯤ ꯀꯔꯥꯗꯣ ꯑꯩ ꯑꯝꯇ ꯍꯩꯗꯣꯛ ꯈꯣꯠꯇꯣꯛꯑꯒ ꯑꯝꯇ ꯅꯨꯡꯁꯥ ꯂꯩꯔꯤꯉꯩꯁꯤꯒ ꯑꯝꯇ ꯁꯠ ꯐꯧꯗꯣꯛꯈꯤꯒꯦꯕꯀꯣ ꯑꯗꯨꯒ ꯉꯁꯥꯏ ꯏꯁꯤꯡ ꯆꯣꯠꯄꯉꯩꯗꯣ ꯋꯥꯏ ꯐꯖꯅ ꯑꯝꯇ ꯇꯩꯊꯣꯛꯑꯝꯒꯦ ꯅꯠꯇ꯭ꯔꯗꯤ ꯍꯣꯔꯦꯟ ꯑꯃꯨꯛ ꯃꯤ ꯇꯨꯁꯟꯅ ꯁꯤꯅꯅꯦꯕꯀꯣ ꯅꯨꯡꯁꯥꯁꯤꯗꯤ ꯃꯌꯥꯝ ꯖꯛ ꯂꯥꯎꯅ ꯁꯥꯏ ꯕꯣꯏꯁ ꯑꯉꯥꯡꯒꯤ ꯁꯪꯒꯣꯝ ꯁꯦꯝꯃꯝꯈꯤꯒꯦ ꯃꯌꯥꯝ ꯑꯉꯥꯡ ꯁꯪꯒꯣꯝ ꯁꯦꯝꯃꯝꯃꯒ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯄꯣꯊꯥꯒꯦꯕꯀꯣ ꯉꯔꯥꯡꯁꯨ ꯑꯍꯤꯡꯗꯨ ꯇꯨꯝꯗꯦꯕ ꯑꯉꯥꯡꯁꯦꯀꯣ ꯑꯉꯥꯡꯁꯦ ꯇꯨꯝꯗ꯭ꯔꯕꯅꯤꯅ ꯃꯥꯅ ꯍꯦ ꯍꯥ ꯂꯥꯎ ꯂꯩꯔꯕꯅꯤꯅ ꯑꯩꯁꯨ ꯇꯨꯝꯕꯗꯣ ꯌꯥꯗ꯭ꯔꯦꯗꯅꯀꯣ ꯑꯗꯨꯝ ꯇꯨꯝꯗꯕꯤꯗ ꯑꯗꯨꯝ ꯅꯣꯡꯉꯥꯟꯈ꯭ꯔꯦ ꯋꯥꯏ ꯑꯗꯨꯅ ꯀꯣꯛꯁꯦ ꯉꯥꯎꯋꯦ ꯑꯉꯥꯡꯒꯤ ꯁꯪꯒꯣꯝꯁꯦ ꯂꯣꯏꯈꯤꯕꯒ ꯁꯦꯝꯗ꯭ꯔꯗꯤ ꯌꯥꯗꯦꯕꯀꯣ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯃꯥꯗꯤ ꯃꯤꯀꯞ ꯊꯣꯛꯑ ꯉꯥꯏꯇꯅ ꯊꯛꯄꯅꯤꯅꯅꯦ ꯍꯧꯖꯤꯛ ꯃꯤꯀꯞ ꯊꯣꯛꯂꯛꯑꯒ ꯊꯛꯀꯦꯅ ꯍꯥꯏꯔꯛꯑꯅꯦꯕꯀꯣ ꯑꯗꯨꯗꯨꯅ ꯑꯍꯤꯡꯁꯨ ꯃꯌꯥꯝ ꯍꯧꯒꯠꯂꯁꯦꯃ ꯋꯥꯈ꯭ꯔꯖꯥꯅꯤꯗ ꯃꯌꯥꯝ ꯕꯣꯇꯜ ꯐꯤꯗꯤꯡ ꯇꯧꯕꯁꯦ ꯇꯧꯗꯕ ꯃꯤꯅꯗꯤ ꯈꯪꯉꯔꯣꯏ ꯃꯕꯣꯛꯀ ꯅꯨꯡꯉꯥꯏꯅ ꯇꯨꯝꯖꯔꯤ ꯃꯌꯥꯝ ꯑꯉꯥꯡꯁꯦ ꯎꯕꯗ ꯅꯨꯡꯁꯤꯕꯅ ꯃꯌꯥꯝ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯑꯗꯣ ꯑꯗꯨꯝ ꯍꯤꯞꯅ ꯚꯤꯗꯤꯑꯣ ꯏꯗꯤꯠ ꯇꯧꯔꯒꯀꯣ ꯚꯤꯗꯤꯑꯣꯁꯦ ꯉꯁꯤ ꯑꯞꯂꯣꯗ ꯇꯧꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯀꯨꯏꯔꯦꯕ ꯑꯩꯁꯨ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯗꯕꯀꯣ ꯉꯝꯗ꯭ꯔꯦꯕ ꯑꯗꯨꯅ ꯇꯧꯗ꯭ꯔꯦꯗ ꯂꯥꯏꯠꯁꯦ ꯃꯨꯊꯠꯀꯦ ꯉꯥꯏꯍꯥꯛ ꯔꯦꯁ ꯇꯧꯒꯦ ꯃꯌꯥꯝ 15 minutes later. Matatubo kido gini. Matatubo baboka tumubarnya. Matatubo baboka tumubar kido ge. Matabo. Orang mana point kalau tuh Mama do video edit tau mi ba. Mama do video edit tau mi ba. Macagi video do hoen tanggat ke hanya video edit tau mi ba. Oh. Lah, pamilya ka lah. Nagsasagasiga ma'am. Mapana nga na chali ang hanga. Pung amagi ma'am nusa jak lang na saba matamdo adu kay duga masa kanna ni ngay toro kaneba ko mapan chalo ana ko kay nga di maso saba do ko imong galay bangam de ko do na mapan tho ana mapana thoga mapangi asang arak ma'am do koyang jing nga ko masa ung na nungay na lay do ko adu akoy na di tabak suraga wana tabak suraga nga haktang pothage to ko pothaba ga se piroy do ni mana chalo mapana chalo ana ko
ꯑꯗꯣ ꯃꯌꯥꯝ ꯄꯨꯡ ꯑꯃꯗꯒꯤ ꯗꯨꯝ ꯇꯧꯅ ꯄꯨꯡ 1:30 ꯇꯥꯈꯔꯦ ꯑꯗꯣ ꯄꯨꯡ 1:30ꯗꯒꯤ ꯗꯨꯝ ꯇꯧꯅ ꯄꯨꯡ 2 ꯇꯥꯈꯔꯦ ꯑꯗꯣ ꯄꯨꯡ 2ꯗꯒꯤ ꯗꯨꯝ ꯇꯧꯅ ꯄꯨꯡ 2:30 ꯇꯥꯈꯔꯦ ꯑꯗꯣ ꯄꯨꯡ 2:30ꯗꯒꯤ ꯗꯨꯝ tꯧꯅ ꯄꯨng 3 pung 3dagi pung 3:30 pung 3:30dagi pung 4 pung 4dagi pung 5 sumaina dum tawna layeba ko ado sanda sidi ko nungtin sidi maga loinabada dum sanda taagre sanda ga taagi khangode ba sum tum moyeba mai mamitse kari mamit no khangdeba aidi amok sawningna ko sawningba jani he dum laure phamung su thamba yadaba mase ado dum sanana do aiga dum mi lei makhai dum leiba ado mi leitragana dum he lawa mayam hojikse nungthangi pung 9:46 tareba ko khoi laidup thana khona chaksing thongna khotna loireba ko ai husband do laktreba ko thabak chakhibade halaktreba ma halakpa ngaina leineba ko ado ma halakpa mayam ai achapot ma leireba ko ado si achapot se ubasiga mayam ai se waba ga se loina kawhreba ko ado mayam aina yam pamjaba potneba ko siga chutney leire aduga siga leg piece leire mayam si ubasiga ise jam haraujare ba ngasi se ko waba ga se loina kawhre mayam